ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯡꯊꯣꯝꯕꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9, 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ꯫ ꯉꯁꯤ ꯏꯪ ꯀꯨꯝꯖꯥ 2022 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯒꯤ ꯅꯣꯡꯁꯤꯡ 23 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯑꯄꯨꯟꯕ ꯄꯧꯔꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 265ꯀꯤ ꯃꯈꯥꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 74 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 74 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯧꯈꯠꯆꯔꯦ꯫ ꯁꯩꯔꯦꯡ 5ꯈꯛ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 74 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ꯫ ꯗꯥꯛꯇꯔ ꯑꯝꯕꯦꯗꯀꯔ ꯅꯦꯁꯅꯦꯜ ꯐꯦꯂꯣꯁꯤꯞ ꯑꯦꯋꯥꯔꯗ ꯑꯦꯋꯥꯔꯗꯤ ꯑꯃꯁꯨꯡ ꯁꯥꯍꯤꯇ꯭ꯌ ꯚꯨꯁꯟ ꯑꯣꯖꯥ ꯊꯧꯗꯥꯝ ꯕꯕꯥꯇꯣꯝꯕꯤꯒꯤ ꯁꯩꯔꯦꯡ ꯑꯊꯣꯏꯕꯤꯅꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤ ꯏꯪ ꯀꯨꯝꯖꯥ 2015ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ 30ꯗ ꯑꯏꯕ ꯂꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏꯅ ꯐꯣꯡꯈꯤꯕ ꯂꯥꯏꯔꯤꯛ ꯑꯅꯧꯕ ꯌꯦꯅꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯏꯃꯣꯝꯍꯜ ꯑꯊꯣꯏꯕꯤꯅꯤ꯫ ꯃꯍꯥꯛ ꯇꯨꯔꯦꯜꯒꯤ ꯄꯥꯟꯗꯝꯅꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯤꯕꯤ ꯊꯃꯣꯏꯅꯨꯡꯗ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯄꯨꯗꯨꯅ꯫ ꯃꯍꯥꯛ ꯋꯥꯡꯂꯕ ꯆꯤꯡ ꯑꯃꯒꯨꯝꯕꯤꯅꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯤ ꯑꯊꯥꯞꯄꯗꯒꯤ ꯅꯤꯡꯊꯤꯖꯕꯤ ꯁꯪꯕꯥꯟꯅꯕꯤ ꯅꯛꯅꯔꯕꯗꯤ ꯑꯀꯨꯠ ꯑꯇꯣꯡꯅꯤ ꯎꯕꯤꯗꯦ ꯀꯅꯥꯅ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕ꯫ ꯃꯍꯥꯛ ꯑꯇꯤꯌꯥ ꯑꯃꯒꯨꯝꯕꯤꯅꯤ ꯄꯥꯛ ꯆꯥꯎꯔꯕ ꯁꯦꯡꯂꯕ ꯊꯃꯣꯏꯒꯤ ꯀꯔꯤꯒꯨꯝꯕꯗ ꯁꯪꯕꯥꯟꯅꯔꯕꯤ ꯀꯔꯤꯒꯨꯝꯕꯗꯁꯨ ꯃꯨꯔꯩꯅꯕꯤ꯫ ꯅꯣꯡꯊꯛꯀꯨꯝꯅ ꯁꯛꯂꯣꯟ ꯀꯌꯥ ꯄꯨꯕꯤꯅꯤ ꯀꯔꯤꯒꯨꯝꯕꯗ ꯅꯣꯡ ꯃꯪꯕꯤꯅꯤ ꯀꯔꯤꯒꯨꯝꯕꯗꯁꯨ ꯁꯦꯡꯂꯕ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯤ ꯆꯤꯛꯂꯕ ꯅꯣꯡꯉꯥꯜꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯩꯁꯦꯝꯒꯤ ꯃꯁꯛꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯣꯏ ꯃꯆꯦ ꯃꯆꯜ ꯀꯔꯤꯒꯨꯝꯕꯗ ꯄꯨꯟꯁꯤ ꯂꯣꯏꯅꯕꯤ ꯀꯔꯤꯒꯨꯝꯕꯗ ꯊꯧꯖꯥꯜ ꯍꯩꯕꯤ ꯃꯃꯥꯒꯤ ꯁꯛꯂꯣꯟ ꯂꯧꯕꯤꯅꯤ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯤꯅꯤ ꯃꯍꯥꯛ ꯅꯨꯄꯤꯅꯤ꯫ ꯂꯣꯏꯖꯔꯦ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 74 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ꯫ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜꯒꯤ ꯁꯒꯣꯜꯕꯟ ꯅꯦꯄ꯭ꯔꯣ ꯃꯦꯖꯣꯔ ꯄꯨꯈ꯭ꯔꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯗꯥꯛꯇꯔ ꯑꯝꯕꯦꯗꯀꯔ ꯐꯦꯂꯣꯁꯤꯞ ꯑꯦꯋꯥꯔꯗ ꯃꯍꯥꯠꯃꯥ ꯖꯣꯇꯤꯕꯥ ꯐꯨꯂꯦ ꯅꯦꯁꯅꯦꯜ ꯐꯦꯂꯣꯁꯤꯞ ꯑꯦꯋꯥꯔꯗ ꯁꯥꯍꯤꯇ꯭ꯌ ꯔꯠꯅ ꯄꯨꯔꯁꯀꯥꯔ ꯐꯪꯂꯕ ꯑꯣꯖꯥ ꯗꯥꯛꯇꯔ ꯊꯣꯛꯆꯣꯝ ꯆꯟꯗ꯭ꯔꯒꯤ ꯁꯩꯔꯦꯡ ꯅꯣꯡꯗꯝ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤ ꯏꯪ ꯀꯨꯝꯖꯥ 2002ꯗ ꯐꯣꯡꯈꯤꯕ ꯑꯁꯦꯡꯕ ꯂꯟ ꯍꯥꯏꯅ ꯀꯧꯕ ꯂꯥꯏꯔꯤꯛꯇ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜ ꯏꯁꯥꯃꯛ ꯅꯣꯡꯗꯝ ꯌꯦꯛꯅꯕ ꯑꯃ ꯂꯩꯇꯦ ꯑꯋꯥꯕ
ꯑꯅꯥꯕꯒ ꯃꯥꯟꯅꯕ ꯂꯩꯇꯕꯅꯤ ꯍꯦꯟꯅ ꯀꯟꯕ ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯖꯒꯠꯇ ꯂꯩꯇꯕꯅꯤ ꯃꯥꯟꯅꯕ ꯃꯤꯠ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯃꯍꯩꯒ ꯅꯤꯡꯗꯨꯅꯁꯨ ꯐꯅ ꯏꯁꯣꯔ ꯑꯆꯨꯝꯕ ꯇꯕꯩꯁꯥꯒ ꯆꯥꯡꯗꯝꯅꯕ ꯑꯋꯥꯕ ꯋꯥꯈꯜꯅ ꯆꯤꯇꯥꯗꯒꯤ ꯍꯥꯏꯉꯝꯗꯅ ꯍꯦꯜꯂꯤ ꯃꯤꯑꯣꯏꯕꯗ ꯆꯤꯇꯥꯗꯤ ꯆꯥꯛꯄꯅꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯆꯥꯛꯄꯅꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯆꯤꯟꯇꯥꯅ ꯊꯣꯠꯅ ꯅꯧꯅ ꯅꯨꯡꯁꯤꯅ ꯋꯥ ꯉꯥꯡꯕ ꯃꯤꯕꯨ ꯐꯠꯇꯕꯒ ꯌꯥꯗꯦ ꯊꯥꯖꯕ ꯀꯩꯗꯧꯅꯨꯡ ꯈꯣꯍꯤꯅꯤ ꯂꯥꯌꯦꯡꯗ ꯊꯃꯣꯏꯗꯤ ꯍꯨꯅꯤ ꯂꯟꯅꯤ ꯃꯍꯩꯅ ꯃꯤꯔꯩꯕꯥꯛꯇ ꯂꯟꯅꯤ ꯂꯧꯁꯤꯡꯅ ꯑꯋꯥꯕꯗ ꯂꯟꯅꯤ ꯙꯔꯃꯅ ꯁꯤꯔꯕꯗ ꯂꯟꯅꯤ ꯂꯤꯆꯠꯇꯤ ꯄꯨꯝꯅꯃꯛꯇ ꯃꯤꯒꯤ ꯀꯥꯟꯅꯕ ꯋꯥ ꯉꯥꯡꯕ ꯗꯥꯟ ꯇꯧꯕ ꯇꯦꯡꯕꯥꯟꯕꯗ ꯑꯐꯕ ꯅꯨꯡꯁꯤꯕ ꯑꯉꯥꯡꯒꯤ ꯎꯗꯦ ꯌꯦꯛꯅꯕ ꯃꯥꯂꯦꯝꯁꯤꯗ ꯑꯆꯧꯕ ꯐꯝ ꯏꯅꯥꯛ ꯈꯨꯟꯕ ꯃꯊꯣꯠ ꯀꯥꯔꯛꯄ ꯋꯥꯈꯜ ꯂꯩꯇꯕ ꯃꯥꯡꯅꯕꯒꯤ ꯃꯁꯛꯅꯤ ꯑꯃꯇꯪ ꯂꯩꯕꯗ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯂꯩꯈ꯭ꯔꯕꯗꯤ ꯄꯨꯝꯕ ꯂꯟꯁꯤꯡꯕꯨ ꯉꯥꯛꯏ ꯗꯥꯟ ꯇꯧꯕꯇꯅ ꯃꯔꯨꯞ ꯑꯣꯏꯔꯛꯏ ꯌꯦꯛꯅꯕꯁꯤꯡꯁꯨ ꯃꯇꯝ ꯆꯥꯅ ꯗꯥꯟ ꯇꯧꯔꯕꯗꯤ ꯗꯥꯟꯅ ꯑꯊꯣꯏꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯣꯏꯖꯔꯦ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 94 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯌꯨꯝꯅꯥꯝ ꯃꯨꯅꯤꯟꯗ꯭ꯔꯣ ꯃꯉꯥꯡꯒꯤ ꯁꯩꯔꯦꯡ ꯃꯤꯅꯤꯅ ꯋꯥ ꯑꯁꯨꯝ ꯉꯥꯡꯅꯤꯡꯉꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯑꯣꯖꯥ ꯌꯨꯝꯅꯥꯝ ꯃꯨꯅꯤꯟꯗ꯭ꯔꯣ ꯃꯉꯥꯡ ꯏꯪ ꯀꯨꯝꯖꯥ 1867ꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯒꯤ ꯅꯣꯡꯁꯤꯡ ꯑꯃꯗ ꯄꯣꯛꯏ ꯄꯟꯊꯧꯒꯤ ꯃꯤꯡꯅ ꯌꯨꯝꯅꯥꯝ ꯑꯃꯨꯕ ꯃꯉꯥꯡ ꯀꯧꯏ ꯄꯂꯦꯝꯒꯤ ꯃꯤꯡꯅ ꯃꯥꯏꯕꯝ ꯅꯤꯡꯉꯣꯜ ꯌꯨꯝꯅꯥꯝ ꯑꯣꯡꯕꯤ ꯃꯦꯝꯃ ꯀꯧꯏ ꯃꯃꯣꯝꯒꯤ ꯃꯤꯡꯅ ꯔꯣꯁꯤꯅꯥ ꯌꯨꯝꯅꯥꯝ ꯄꯥꯔꯤꯒꯤ ꯃꯤꯡꯅ ꯂꯝꯖꯤꯡꯕ ꯌꯨꯝꯅꯥꯝ ꯀꯧꯏ ꯑꯣꯀꯨꯄꯦꯁꯟꯅ PWD ꯃꯅꯤꯄꯨꯔꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯅꯤ ꯃꯍꯩꯒꯤ ꯊꯥꯛꯅ BE ꯁꯤꯚꯤꯜꯅꯤ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕ ꯑꯣꯖꯥ ꯌꯨꯝꯅꯥꯝ ꯃꯨꯅꯤꯟꯗ꯭ꯔꯣ ꯃꯉꯥꯡ ꯃꯁꯥꯃꯛ ꯋꯥꯏ ꯃꯨꯅꯤꯟꯗ꯭ꯔꯣ ꯃꯉꯥꯡ ꯁꯩꯔꯦꯡ ꯑꯃꯇꯪ ꯄꯥꯖꯒꯦ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯃꯤꯅꯤꯅ ꯋꯥ ꯑꯁꯨꯝ ꯉꯥꯡꯅꯤꯡꯉꯤ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠ ꯍꯔꯥꯎꯕ ꯅꯨꯃꯤꯠꯅꯤ ꯆꯠꯄ ꯀꯣꯏꯆꯦꯟ ꯆꯦꯟꯖꯕ ꯉꯝꯖꯕ ꯅꯨꯃꯤꯠ ꯅꯣꯛꯆꯕ ꯅꯨꯃꯤꯠꯅꯤ ꯄꯥꯈꯪ ꯐꯥꯔꯛꯂꯒ ꯂꯩꯒꯤ ꯂꯩꯅꯝ ꯑꯍꯥꯟꯕ ꯅꯝꯖꯕ ꯅꯨꯃꯤꯠ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯗꯒꯤ ꯄꯥꯝꯖꯕꯤꯒ ꯈꯪꯅꯕ ꯅꯨꯃꯤꯠ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯄꯥꯝꯖꯕꯤ ꯅꯨꯡꯁꯤꯕꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯅꯨꯃꯤꯠꯅꯤ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯩꯍꯥꯛ ꯈꯔ ꯏꯀꯥꯏ ꯈꯪꯗꯕ ꯃꯤ ꯑꯣꯏꯖꯔꯦ ꯏꯀꯥꯏ ꯈꯪꯗꯕ ꯍꯦꯜꯂꯛꯂꯤꯉꯩ ꯃꯥꯏꯗ ꯏꯀꯥꯏꯕ ꯁꯨꯡꯂꯩ ꯂꯩꯔꯛꯇ꯭ꯔꯦ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯍꯥꯛ ꯅꯨꯡꯁꯤꯕꯒꯤ ꯃꯤꯆꯪ ꯆꯪꯕ ꯍꯧꯖꯔꯦ ꯃꯤꯆꯪ ꯆꯪꯂꯤꯈꯩ ꯃꯇꯤꯛ ꯑꯩꯍꯥꯛ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯠꯇ ꯇꯤꯟꯅꯕ ꯌꯥꯔꯛꯇ꯭ꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯇꯤꯟꯅꯕ ꯌꯥꯔꯛꯇ꯭ꯔꯤꯈꯩ ꯏꯃꯥ ꯏꯄꯥꯗ ꯇꯣꯉꯥꯟ ꯆꯥꯖꯔꯒꯦ ꯍꯥꯏꯕ ꯍꯧꯔꯛꯂꯦ ꯇꯣꯉꯥꯟ ꯆꯥꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯍꯥꯛ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥ ꯏꯄꯥꯒ ꯂꯥꯞꯊꯣꯛꯅꯕ ꯍꯦꯜꯂꯛꯂꯦ ꯂꯥꯞꯊꯣꯛꯅꯔꯤꯉꯩ ꯃꯇꯤꯛ ꯑꯩꯍꯥꯛ ꯊꯨꯝ ꯃꯣꯔꯣꯛ ꯉꯥꯔꯤ ꯂꯩꯕ ꯍꯧꯔꯛꯂꯦ ꯄꯣꯠ ꯆꯩ ꯂꯩꯔꯤꯈꯩ ꯑꯩꯍꯥꯛ ꯃꯊꯥ ꯁꯥꯕ ꯍꯧꯔꯛꯂꯦ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯁꯤ ꯇꯧꯗꯧꯅꯤ ꯍꯥꯏꯔꯛꯂꯤꯉꯩ ꯃꯇꯤꯛ ꯑꯩꯍꯥꯛ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯂꯦ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯂꯤꯉꯩ ꯃꯇꯤꯛ ꯑꯩꯍꯥꯛ ꯄꯩꯁꯥ ꯆꯤꯟꯕ ꯍꯧꯔꯛꯂꯦ ꯄꯩꯁꯥ ꯆꯤꯜꯂꯤꯈꯩ ꯑꯩꯍꯥꯛ ꯋꯥꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯦ ꯑꯩꯍꯥꯛꯅ ꯋꯥꯕ ꯍꯦꯜꯂꯛꯂꯤꯈꯩ ꯂꯣꯏꯅꯕꯤꯅ ꯆꯩꯕ ꯉꯥꯡꯕ ꯍꯧꯔꯛꯂꯦ ꯉꯥꯡꯕ ꯍꯦꯜꯂꯤꯈꯩ ꯑꯩꯍꯥꯛ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯂꯦ ꯀꯣꯏꯆꯠ ꯆꯠꯂꯤꯉꯩ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯉꯥꯏꯔꯛꯂꯦ ꯋꯥꯠꯂꯤꯈꯩ ꯏꯀꯣꯛꯇ ꯑꯔꯨꯝꯕ ꯄꯣꯠꯅ ꯅꯟꯊꯕꯒꯨꯝ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯤꯈꯩ ꯏꯆꯥꯁꯤꯡ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯂꯤꯈꯩ ꯆꯥꯒꯦ ꯊꯛꯀꯦ ꯆꯠꯀꯦ ꯂꯩꯒꯦ ꯄꯤꯌꯨ ꯍꯥꯏꯖꯤꯜꯂꯛꯂꯦ ꯍꯥꯏꯔꯛꯂꯤꯉꯩ ꯃꯇꯤꯛ ꯂꯣꯏꯅꯕꯤꯅ ꯁꯥꯎꯔꯒ ꯁꯧ ꯂꯥꯎꯕ ꯍꯦꯜꯂꯛꯂꯦ ꯁꯧ ꯂꯥꯡꯕ ꯍꯦꯜꯂꯛꯂꯤꯈꯩ ꯑꯩꯍꯥꯛ ꯃꯥꯏꯁꯦ ꯏꯊꯥ ꯊꯥꯒꯠꯄ ꯑꯁꯨꯝ ꯍꯦꯜꯂꯛꯂꯦ ꯃꯥꯏ ꯊꯥꯒꯠꯄ ꯍꯦꯜꯂꯛꯂꯤꯈꯩ ꯑꯩꯍꯥꯛ
पैसा कदाइदा लेगे थीबा होरकली पैसा थीरीखै मतिक पैसा पुनिंगबा पोकलकली पैसा पुनिंगली मखै ओइदबा ngang होरकली ओइदबा ngangligai चारोइदबा निशा चासलकली निशा चारिखै अहाक यमदा लोइनबिगा साउनबा हेलकली साउनरिखै अवाई अकुम ngang असुम होरकली मसिदगी अहाक लोइनबिगे नोंगमा फादोक निंगाई संगदानरकली मरै मारा तौना फुना चैनबा यावरकली फुनबा यावरकलिंखै ngamnaba हाइजनबा हेलकली असुमना हाइजनरिखै मतिक इमान इबानबना aiga tinnaba talle haiba yauraqli tinnaba tallingai aihak ithanata naitom taba horqli naitom tarikai punsi se waba sum helaqli waba helekai matik sapham asum kaishilaqli sapham kaishilaqli ahal oisilaqli ahal oiraqli matik isa nupa imong nupi phanglaqli iya nupa imong nupi phanglingai isu masing yang khalagi isu yamnikai imit ina iya loina ya silaktre ngai matik hogat phamda ngamlaktre ngai sigadauba asum malakle sidauba malingai asum sonthare gai asiba manaba hingba mi oirakle asiba malikai adum hakchanggi kayat sijalakle hakchang sijalakle labanina asi thong hanglaga asi leibakta chatnaba khanba horaklabanina thawaiga hakchangga khainaraga asi leibakta chachari hek chatkhibadagi loinabi isa isu singna aihakpu kauthokpa horaklingai aihak leirami haiba ningsing bidre hek ningsing deba numituda aigi wari loikhre aihak hinglamdaba miga manakare hek manakhiba numitudagi ai mi oijaramlabasu lai onjakhre phana bacharasu phana phaujarasu mi oina poktaba himaloi singdolna kaisu haijaba gamjadi loktak pat thengalle kangdaure kharam senabiu kaisu haijarakti iraibak singsang napom singmai kokthok pire kanbiu kaisu paummelakti nungsi kraba maman yamlaba isa isu punamak halagi nisana kaisu laurakti hingminnariba iraisa punamak cham manana nungai hallage paisana kaisu haibirakti adubu phana phatrabisu aihang minina imitta isa ujabanina isana nongma phadok baba kowiduna ningsing birakwa yai khanjai karigumba ningsing biraklabadi aihak pokcharambagi mahi yanjare ningsiba mikuptuda loinabi mitta chenthaduna pirang chinthaduna kapigadra natraga nokcharaga ibu nungsina kaubigadra natraga hingminnari ngai maning thungalamdraba aihakpu nungsibide haibigadra lojare Saireng isi aibethisi thauram masigi nifuga homdoi suba tangkakki saireng pathokpagi thauram masida mari suba saireng oina laukatchare Assamgi hojai kauba lamdamgi Nandapur Khulenda leiramlaga haujikna Guwahati gi Poschim Rupnagarda matam kuina leiramlaga nongakhraba Oja Binoy Chan Koijamgi saireng anauba yening haina mingtholaba saireng ase Oja Binoy Chan Koijam ingkumja Chatramapanga Nifu Marigi November thagi nongsing amada poi panthaugi mingna nongakhraba Tambra Singh Koijam Palemgi mingna nongakhrabi Thambal Tombi Koijam kawi maheigi thakna Englishta MA ni amasung LLB ni sinphamna retired railway employee ni Ojagi saireng anauba yening hairiba saireng ase ingkumja 2015gi September thagi nongsing kunthada aibalup Assam hojaina phongkhiba lairik anauba yeningda phongdokkraba saireng amani saireng asibu pathokpiribi nongthombam ningol imomhal anauba yening basanta rituna yauraklabada malemda
ꯑꯅꯧ ꯑꯅꯧꯕ ꯐꯤꯖꯣꯜ ꯍꯣꯡꯂꯛꯂꯦ꯫ ꯃꯐꯝ ꯀꯌꯥꯗ ꯌꯦꯡꯉꯨꯕꯗ ꯄꯨꯛꯅꯤꯡ ꯍꯨꯈ꯭ꯔꯦ ꯇꯥꯏꯕꯪ ꯑꯩꯈꯣꯏꯒꯤ꯫ ꯍꯩꯔꯥꯡ ꯀꯌꯥ ꯂꯩꯔꯥꯡ ꯀꯌꯥ ꯑꯅꯧꯕ ꯌꯦꯅꯤꯡ ꯍꯨꯜꯂꯛꯂꯦ꯫ ꯂꯣꯏꯅꯅ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯐꯤꯖꯣꯜ ꯍꯣꯡꯂꯛꯂꯤ, ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯍꯜꯂꯤ ꯃꯥꯂꯦꯝꯗ ꯃꯤꯠꯅ ꯎꯗꯕ꯫ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯥꯏꯕꯪꯒꯤ꯫ ꯔꯤꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯧꯔꯛꯂꯦ ꯃꯥꯂꯦꯝꯗ ꯌꯥꯎꯁꯪ ꯁꯖꯤꯕꯨ ꯑꯅꯧꯕ ꯌꯦꯅꯤꯡ ꯍꯨꯟꯕꯒꯨꯝꯅ꯫ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯁꯥꯕꯤ ꯁꯥꯅꯧ ꯀꯌꯥꯒꯤ ꯄꯨꯛꯅꯤꯡꯗꯁꯨ ꯄꯣꯛꯍꯜꯂꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯈꯜ꯫ ꯁꯥꯕꯤ ꯁꯥꯅꯧ ꯀꯌꯥꯅ ꯆꯣꯡꯖꯔꯤ ꯊꯥꯕꯜ ꯈꯨꯠꯀ ꯁꯝꯅꯗꯨꯅ ꯊꯃꯣꯏꯒꯤ ꯏꯊꯤꯜꯒ ꯂꯣꯏꯅꯅ꯫ ꯁꯥꯟꯅꯔꯤ ꯅꯤꯀꯣꯜ ꯂꯣꯏꯅꯅ ꯑꯆꯤꯛꯄ ꯋꯥꯔꯤ ꯀꯌꯥ, ꯊꯤꯅꯔꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯄꯟꯊꯨꯡꯐꯝꯒꯤ ꯂꯝꯗꯥꯡ꯫ ꯑꯅꯧꯕ ꯌꯦꯅꯤꯡ ꯍꯨꯜꯂꯛꯄ ꯃꯇꯝꯗ ꯅꯧꯅ ꯍꯧꯒꯠꯂꯛꯄ ꯁꯥꯕꯤ ꯁꯥꯅꯧ ꯀꯌꯥꯒꯤ ꯊꯃꯣꯏꯗ ꯑꯅꯧꯕ ꯌꯦꯅꯤꯡꯒꯨꯝꯅ ꯑꯅꯧ ꯑꯅꯧꯕ ꯋꯥꯈꯜ ꯄꯣꯛꯂꯛꯏ꯫ ꯊꯃꯣꯏ ꯀꯥꯗꯒꯤ ꯁꯩꯁꯛ ꯀꯌꯥꯒꯤ ꯏꯁꯩ ꯄꯣꯛꯍꯜꯂꯤ, ꯑꯅꯧꯕ ꯋꯥꯈꯜꯒꯤ ꯁꯩꯔꯦꯡ ꯂꯣꯏꯅꯅ ꯄꯟꯊꯨꯡꯐꯝꯒꯤ ꯋꯥꯔꯦꯡ ꯀꯌꯥ꯫ ꯍꯣꯠꯅꯖꯔꯤ ꯈꯔꯖꯩ ꯄꯥꯏꯗꯨꯅ ꯏꯖꯔꯒ ꯂꯩꯍꯧꯅꯕ ꯃꯥꯂꯦꯝꯗ꯫ ꯑꯅꯧꯕ ꯌꯦꯅꯤꯡꯒꯤ ꯋꯥꯈꯜꯁꯤꯡꯅ ꯑꯇꯠꯄ ꯂꯩꯇꯅ ꯑꯣꯏꯒꯗꯧꯔꯤ ꯃꯌꯦꯛ ꯅꯥꯏꯕ ꯁꯩꯔꯦꯡꯕ ꯀꯌꯥ, ꯋꯥꯔꯦꯡꯕ ꯀꯌꯥ꯫ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯑꯅꯧꯕ ꯌꯦꯅꯤꯡꯒꯨꯝꯅ ꯍꯧꯔꯛꯂꯤꯕꯤ ꯑꯅꯧꯕ ꯁꯩꯔꯦꯡꯕ ꯋꯥꯔꯦꯡꯕ ꯄꯨꯝꯅꯃꯛꯀꯤ ꯊꯃꯣꯏꯗ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠꯅꯕ, ꯃꯔꯝꯗꯝꯒꯤ ꯀꯥꯟꯅꯕ ꯑꯏꯕꯤ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯑꯣꯏꯍꯟꯕꯤꯌꯨ ꯑꯅꯧ ꯑꯅꯧꯕ ꯑꯁꯦꯡꯕ ꯋꯥꯈꯜꯅ ꯈꯣꯡꯊꯥꯡ ꯊꯥꯡꯕ ꯑꯃꯃꯝ꯫ ꯂꯣꯏꯖꯔꯦ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 94 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕꯤ ꯑꯃꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯁꯨꯡ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯕꯤꯔꯤꯕꯤ ꯃꯦꯗꯥꯝ ꯇꯥꯎꯔꯦꯝ ꯑꯣꯡꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯅꯣꯡꯃꯥꯏ ꯂꯩꯁꯅꯥꯒꯤ ꯁꯩꯔꯦꯡ ꯏꯃꯥ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯇꯥꯎꯔꯦꯝ ꯑꯣꯡꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯅꯣꯡꯃꯥꯏ ꯂꯩꯁꯅꯥ ꯃꯁꯥꯃꯛ꯫ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯏꯃꯥ꯫ ꯏꯃꯥ ꯏꯃꯥ ꯍꯣ ꯏꯃꯥ, ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯤꯡꯒꯧꯅꯤ ꯏꯃꯥ꯫ ꯃꯥꯂꯦꯝꯗ ꯑꯅꯤꯁꯨꯕ ꯌꯥꯗꯕ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯤꯕ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥꯅꯤ ꯃꯤꯠꯅ ꯎꯕ ꯂꯥꯏꯗꯤ꯫ ꯂꯥꯏꯅꯤꯡꯍꯜꯂꯤ ꯐꯨꯂꯣꯒꯤ ꯃꯤꯒꯤ ꯃꯃꯥ ꯃꯁꯛ ꯐꯖꯕꯤ ꯏꯃꯥ ꯑꯣꯏꯕ ꯌꯥꯗꯦ, ꯂꯩꯋꯥ ꯑꯗꯣ ꯀꯥꯎꯉꯝꯗꯦ꯫ ꯏꯃꯥ ꯅꯪꯒꯤ ꯅꯇꯤꯛ ꯅꯒꯨꯟꯗꯤ ꯅꯆꯥꯅ ꯊꯥꯕꯗ ꯂꯣꯏꯔꯣꯏꯀꯣ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯒꯨꯟꯁꯨ ꯏꯃꯥ ꯅꯪꯉꯣꯟꯗꯒꯤ ꯇꯝꯖꯒꯦ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯈꯨꯖꯦꯡ ꯄꯥꯜꯂꯣꯏꯅꯗꯨꯅ ꯑꯐ ꯐꯠꯇ ꯀꯌꯥꯕꯨ ꯂꯝꯖꯤꯡꯕꯤꯈꯤ꯫ ꯑꯩ ꯑꯃ ꯂꯥꯏꯔꯤꯛ ꯍꯩꯍꯧꯗ꯭ꯔꯕꯁꯨ ꯏꯆꯥꯁꯤꯡꯕꯨꯗꯤ ꯂꯦꯝꯅ ꯃꯥꯡꯍꯜꯂꯣꯏ꯫ ꯃꯤ ꯑꯃ ꯑꯣꯏꯍꯧꯕ ꯍꯥꯏꯕꯁꯦ ꯏꯃꯥꯒꯤ ꯑꯀꯟꯕ ꯋꯥꯁꯛꯅꯤ꯫ ꯏꯃꯥꯗꯤ ꯄꯨꯛꯆꯦꯜ ꯇꯞꯄꯤꯅꯤ, ꯃꯤꯅꯨꯡꯁꯤꯒꯤ ꯂꯤꯄꯨꯟ ꯆꯦꯠꯄꯤꯅꯤ꯫ ꯑꯃꯗꯁꯨ ꯍꯦꯟꯗꯦ, ꯑꯃꯗꯁꯨ ꯋꯥꯠꯇꯦ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯏꯃꯥꯗꯕꯨ ꯍꯪꯂꯨꯏ, ꯏꯃꯥ ꯑꯩ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯕꯨ ꯑꯣꯏꯒꯦꯀꯣ꯫ ꯑꯣꯏꯌꯨ ꯑꯣꯏꯌꯨ ꯍꯥꯏꯅ ꯅꯥꯟꯊꯕꯤꯈꯤ ꯏꯀꯣꯛꯇ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ꯫ ꯄꯨꯛꯆꯦꯜ ꯇꯞꯄꯤ ꯏꯃꯥꯑꯣ, ꯂꯥꯏꯔꯔꯕꯤ ꯏꯃꯥꯑꯣ, ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯄꯥꯛꯒꯨꯝꯕꯅꯤ꯫ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ, ꯂꯩꯇ ꯂꯥꯏꯔ ꯀꯌꯥ ꯈꯥꯡꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯅꯥꯎꯀꯣꯟꯕꯤꯔꯤ꯫ ꯑꯈꯥꯡꯕ ꯀꯟꯕꯅ ꯅꯪꯒꯤ ꯑꯣꯏꯔꯤꯕꯤ, ꯏꯄꯥꯒꯤ ꯑꯋꯥꯠꯄꯁꯨ ꯅꯪꯅ ꯃꯦꯜꯂꯤꯕꯤ꯫ ꯅꯆꯥ ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯆꯩ ꯏꯃꯥ ꯑꯣꯏꯅ ꯐꯪꯖꯕ꯫ ꯑꯗꯨꯕꯨ ꯀꯗꯥꯏ ꯏꯃꯥ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯏꯊꯤꯔꯦ꯫ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯉꯝꯗ꯭ꯔꯦ꯫ ꯑꯆꯪꯕ ꯅꯆꯥ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯄꯪꯂꯕ ꯅꯆꯥꯅꯤ ꯋꯥꯔꯧꯕꯤꯅꯨ꯫ ꯐꯪꯖꯒꯦ ꯏꯃꯥꯒꯤ ꯊꯧꯖꯥꯜ ꯃꯇꯝ ꯄꯨꯝꯕꯗ꯫ ꯃꯊꯪꯒꯤ ꯃꯄꯣꯛ ꯂꯥꯡꯂꯣꯟꯗꯁꯨ ꯑꯣꯏꯕꯤꯌꯨ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ꯫ ꯂꯣꯏꯖꯔꯦ꯫